ꯑꯅꯤꯁꯨꯕ ꯑꯩꯒꯤ ꯗꯥꯏꯔꯤꯒꯤ ꯆꯦꯅꯥꯁꯤꯗ ꯉꯁꯤꯁꯨ ꯌꯥꯎꯔꯤ꯫ ꯗꯗꯥ, ꯅꯪ ꯑꯩ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯄꯨꯝꯅꯃꯛꯁꯦ ꯅꯪꯗꯤ ꯎꯕ ꯐꯪꯗꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯦꯀꯣ꯫ ꯁꯃꯤꯇꯥ, ꯅꯪꯗꯤ ꯅꯨꯡꯁꯤꯗ꯭ꯔ ꯅꯨꯃꯤꯠꯇꯣ? ꯑꯩꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯥꯎꯔꯝꯂꯅꯤꯀꯣ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒ ꯁꯃꯤꯇꯥꯒ ꯄꯨꯟꯅ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯏꯝꯐꯥꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯀꯦꯁ ꯂꯩꯅꯥ ꯎꯕꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯈꯤꯔꯝꯃꯤ ꯂꯩꯅꯥꯕꯨ꯫ ꯄꯥꯔꯤꯅ ꯔꯥꯀꯦꯁ ꯀꯧꯔꯛꯂꯤꯕꯗꯨ ꯔꯥꯀꯦꯁꯇꯤ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯔꯥꯀꯦꯁꯄꯨ ꯀꯧꯔꯛꯏ꯫ ꯚꯥꯏ, ꯍꯣ ꯚꯥꯏ꯫ ꯔꯥꯀꯦꯁꯅ ꯚꯥꯏ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ꯫ ꯂꯤꯡꯖꯦꯜꯗꯤ ꯔꯥꯀꯦꯁꯅ ꯇꯧꯔꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯀꯅꯥꯗꯅꯣ ꯃꯥꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯂꯤꯡꯖꯦꯜ ꯋꯥꯈꯜꯗꯨ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯁꯅꯥꯔꯩꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯥꯏ, ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯩꯅ ꯉꯜꯂꯤꯍꯦ ꯚꯥꯏ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ꯫ ꯑꯣ, ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯂꯤꯡꯖꯦꯜ ꯃꯈꯣꯡ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯚꯥꯏ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ, ꯑꯃꯁꯦ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯄꯥꯔꯤꯅ ꯍꯣꯏ ꯚꯥꯏ, ꯂꯩꯍꯧꯔꯦ꯫ ꯁꯅꯥꯔꯩꯁꯨ ꯂꯤꯡꯖꯦꯜꯕꯨ ꯇꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯅꯥꯗꯨ ꯀꯣꯐꯤ ꯍꯩꯖꯤꯟꯕꯅꯤꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯏꯆꯟꯁꯤꯗꯤ ꯁꯣꯏꯈꯤꯕꯅꯦ, ꯏꯕꯨꯡ ꯀꯩꯁꯨ ꯈꯟꯗꯦꯀꯣ꯫ ꯂꯩꯅꯥꯅ ꯗꯥ ꯄ꯭ꯔꯦꯝ, ꯗꯥ ꯁ꯭ꯌꯥꯝ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ, ꯂꯥꯛꯑꯣ ꯚꯥꯏ꯫ ꯁꯃꯤꯇꯥꯅ ꯀꯩꯅꯣ ꯚꯥꯏ ꯇꯧꯔꯤꯗꯨꯕꯣ? ꯂꯩꯅꯥꯅ ꯁꯃꯤꯇꯥꯒꯤ ꯃꯅꯥꯀꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯚꯥꯏ, ꯑꯩ ꯆꯣꯞꯄꯦ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩ ꯉꯝꯃꯔꯣꯏꯕ, ꯍꯜꯂꯁꯦ꯫ ꯑꯁ ꯅꯪꯁꯤꯗꯤ, ꯍꯣꯏ ꯍꯣꯏ꯫ ꯁꯃꯤꯇꯥꯅ ꯄ꯭ꯔꯦꯝꯒ ꯁ꯭ꯌꯥꯝꯒꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯥ ꯄ꯭ꯔꯦꯝ, ꯍꯌꯦꯡ ꯅꯪꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯕꯤꯔꯛꯀꯦ, ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ, ꯉꯁꯤꯗꯤ ꯍꯜꯂꯒꯦ꯫ ꯄ꯭ꯔꯦꯝꯅ ꯐꯔꯦ ꯐꯔꯦ, ꯏꯅꯦꯗꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ, ꯅꯪꯕꯨ ꯉꯁꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯒꯦ, ꯂꯥꯛꯑꯣ ꯚꯥꯏ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯁ꯭ꯌꯥꯝꯅ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯑꯣꯀꯣ ꯏꯆꯟ ꯑꯅꯤꯁꯤꯗꯤ꯫ ꯁꯃꯤꯇꯥꯅ ꯍꯣꯏ ꯗꯥ ꯁ꯭ꯌꯥꯝ, ꯍꯣꯁꯇꯦꯜꯗꯣ ꯈꯔ ꯍꯥꯏꯅꯕꯤꯔꯝꯃꯣ ꯅꯕꯥꯅꯤꯅ, ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯁꯤ꯫ ꯁ꯭ꯌꯥꯝꯅ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ, ꯏꯆꯟ ꯑꯅꯤꯁꯨ ꯍꯟꯅꯕ ꯇꯧꯔꯣꯀꯣ꯫ ꯗꯥ ꯁ꯭ꯌꯥꯝ ꯆꯠꯂꯨꯈꯤꯒꯦ꯫ ꯗꯥ ꯄ꯭ꯔꯦꯝ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯕꯨꯡ, ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ꯫ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯆꯠꯈ꯭ꯔꯤ꯫ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯁ꯭ꯌꯥꯝꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈ꯭ꯔꯤ꯫ ꯔꯥꯀꯦꯁꯇꯤ ꯑꯃꯔꯣꯝꯗ ꯂꯩꯅꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯄꯦꯟꯅ ꯌꯦꯡꯂꯤ꯫ ꯔꯥꯀꯦꯁꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕ? ꯑꯁ ꯑꯩ ꯉꯥꯎꯔꯦ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ꯫ ꯄꯥꯔꯤ ꯆꯦꯟꯅ ꯆꯦꯟꯅ ꯔꯥꯀꯦꯁꯄꯨ ꯇꯥꯟꯅꯔꯛꯏ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯔꯥꯀꯦꯁꯇ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯅꯪ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯅꯣ? ꯂꯤꯡꯖꯦꯜꯒ ꯁꯅꯥꯔꯩꯒꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯨꯠꯀꯅ ꯁꯥꯒꯠꯂꯦ ꯑꯩ ꯚꯥꯏ, ꯑꯁ ꯃꯨꯠ ꯊꯨꯒꯥꯏꯔꯛꯀꯅꯣ꯫ ꯍꯩꯃꯥ, ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯄꯨꯔꯥ ꯉꯥꯎꯍꯜꯂꯝꯃꯦ꯫ ꯀꯅꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯣ ꯑꯗꯨꯗꯤ ꯚꯥꯏ? ꯑꯁ ꯚꯥꯏ, ꯅꯪꯅ ꯈꯪꯉꯣꯏꯁꯦ꯫ ꯏꯁ, ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ꯫ ꯇꯟꯖꯥꯁꯤꯗ ꯅꯪꯁꯨ ꯈꯪꯉꯛꯈꯤꯅꯤ ꯌꯥꯝꯅ꯫ ꯃꯁꯤꯗꯤ ꯀꯔꯤꯅꯣꯅꯦ, ꯂꯥꯛꯑꯣ, ꯀ꯭ꯂꯥꯁ ꯑꯝꯇ ꯉꯥꯏꯔꯤ, ꯌꯥꯎꯔꯨꯔꯁꯦ꯫ ꯅꯪ ꯍꯦꯛ ꯌꯥꯎꯔꯨꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯦ, ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅ? ꯔꯥꯀꯦꯁꯇꯨ ꯍꯣꯕꯦ ꯍꯣꯕꯦ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯔꯥꯀꯦꯁꯀꯤ ꯃꯇꯨꯡ ꯇꯥꯅ ꯏꯟꯅꯔꯛꯈꯤꯔꯝꯃꯤ꯫ ꯔꯥꯀꯦꯁꯀꯤ ꯃꯄꯥ ꯀꯨꯜꯂꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯀꯨꯜꯂꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ? ꯗꯗꯥ, ꯈꯔ ꯆꯥꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯜꯂꯛꯈ꯭ꯔꯕ ꯃꯃꯥ? ꯍꯜꯂꯛꯄꯩ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯗꯗꯥ, ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯗꯨꯏ ꯑꯉꯥꯡꯗꯣ꯫ ꯀꯨꯜꯂꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎ, ꯑꯩ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯀꯨꯜꯂ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯀꯦꯁꯇꯨ ꯄꯥꯔꯤꯒ ꯃꯔꯩ ꯌꯦꯠꯅ ꯌꯦꯠꯅꯗꯨꯅ ꯃꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯔꯥꯀꯦꯁꯅ ꯚꯥꯏ, ꯌꯥꯔꯦ ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯑꯁ ꯚꯥꯏ, ꯅꯪ ꯁꯥꯎꯈꯤꯅꯣ ꯑꯝꯇꯁꯦ꯫ ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯪꯉꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯄꯗꯨ ꯃꯃꯥ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯩꯃꯥ, ꯅꯕꯥꯅꯤ ꯍꯜꯂꯛꯑꯕꯣ ꯏꯕꯨꯡꯉꯣ?
ꯔꯥꯀꯦꯁꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯕꯤꯔꯛꯀꯅꯣ ꯍꯥꯏꯔꯤꯁꯤꯅꯦ ꯔꯥꯀꯦꯁ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯐꯠ ꯆꯦꯟꯁꯤꯟꯈꯤ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯇꯥꯎꯁꯦ ꯄꯥꯔꯤꯅ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯔꯥꯀꯦꯁꯁꯦ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ ꯔꯥꯀꯦꯁꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯡꯅꯔꯕꯅꯤꯀꯣ ꯏꯃꯥ ꯑꯁꯦꯡꯕꯩꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯉꯥꯏꯈꯣꯅꯦ ꯆꯥꯒ ꯊꯛꯈꯣꯅꯦ ꯅꯪꯕ ꯌꯥꯔꯅꯤ ꯏꯃꯥ ꯀꯣꯟꯅ ꯊꯛꯂꯒꯦ ꯔꯥꯀꯦꯁꯁꯨ ꯍꯥꯏꯕꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯑꯣ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯄꯥꯔꯤꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯥꯟꯇꯤ ꯇꯞꯅ ꯃꯆꯥꯅꯨꯄꯥ ꯔꯥꯀꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯔꯥꯀꯦꯁ ꯃꯃꯥ ꯆꯪꯉꯛꯄꯗ ꯎꯕꯗ ꯃꯃꯥꯗ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯏ ꯌꯥꯝ ꯀꯥꯏꯀꯣ ꯉꯁꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕ ꯏꯃꯥꯗ ꯇꯝꯃꯁꯦ ꯑꯁ ꯏꯃꯥ ꯄꯥꯔꯤ ꯂꯩꯍꯧꯗꯥꯏꯅꯦ ꯆꯠꯈ꯭ꯔꯕ ꯍꯥꯏꯕ ꯃꯗꯨ ꯌꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯃꯤꯉꯣꯟꯗ ꯐꯠꯇꯦꯀꯣ ꯈꯪꯗꯦ ꯏꯃꯥ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦꯀꯣ ꯔꯥꯀꯦꯁ ꯁꯥꯎꯖꯤꯟꯅꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯁꯥꯟꯇꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯩꯅꯥ ꯃꯃꯥ ꯃꯄꯥꯒ ꯍꯣꯁꯇꯦꯜ ꯆꯪꯅꯕ ꯈꯟꯅꯔꯤ ꯂꯩꯅꯥꯅ ꯄꯥꯕꯨꯡ ꯑꯁ ꯃꯣꯏ ꯍꯣꯁꯇꯦꯜꯗ ꯑꯩ ꯂꯩꯅꯤꯡꯗꯦꯃꯦ ꯃꯅꯤꯅ ꯃꯗꯨ ꯌꯥꯔꯣꯏꯅꯦꯍꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯁ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩ ꯃꯣꯏ ꯏꯝꯐꯥꯜꯗ ꯍꯩꯅꯗꯦꯕ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯩꯅꯥꯗꯨ ꯃꯄꯥꯗ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯗ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯏꯅꯖꯩ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯌꯨꯁꯦ ꯏꯃꯥ ꯑꯩ ꯃꯣꯏ ꯍꯣꯁꯇꯦꯜꯗ ꯌꯥꯝ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯅꯣꯏꯕꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯃꯗꯨ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯁꯟꯁꯨ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯌꯥꯔꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯅꯪꯕ ꯅꯣꯏ ꯂꯣꯏꯁꯤꯜꯂꯣ ꯑꯩꯗꯤ ꯂꯩꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯏꯃꯥ ꯂꯩꯅꯥꯗꯨ ꯃꯈꯣꯡ ꯒꯝ ꯊꯥꯡꯗꯨꯅ ꯍꯣꯏꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯃꯤꯇꯥꯁꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯥ ꯅꯪ ꯋꯥꯔꯝꯃꯅꯤꯁꯦ ꯑꯩ ꯏꯟꯁꯥꯡꯗꯣ ꯁꯦꯝꯕꯤꯔꯛꯂꯒꯦ ꯍꯣꯔꯦꯟꯒꯤ ꯌꯥꯗꯦ ꯏꯕꯦꯝꯃ ꯏꯃꯥ ꯇꯧꯔꯒꯦꯁꯦ ꯅꯪ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯍꯣꯏ ꯏꯃꯥ ꯄꯥꯔꯤꯗꯨ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯍꯔꯥꯎ ꯏꯁꯩ ꯉꯪꯂꯤ ꯃꯤꯁꯨꯝ ꯂꯥꯏꯋꯥ ꯄꯨꯕꯤꯌꯣ ꯏꯟꯁꯥꯡꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯏꯃꯥꯅ ꯂꯥꯛꯂꯗꯤ ꯋꯥꯔꯅꯤ ꯑꯩ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯀꯥꯟꯅꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯅ ꯏꯟꯗꯨ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯇꯥꯃꯣ ꯕ꯭ꯔꯤꯖꯤꯠ ꯍꯣꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯅꯪꯅ ꯈꯔ ꯊꯦꯝꯃꯝꯃꯨ ꯏꯟꯗꯨꯅ ꯍꯣ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯈꯤ ꯂꯤꯂꯥꯁꯦ ꯍꯣꯏ ꯑꯩ ꯊꯦꯝꯗꯨꯅꯗꯤ ꯌꯦꯡꯂꯒꯦ ꯏꯟꯗꯨ ꯑꯗꯨ ꯍꯥꯏꯔꯒ ꯙꯨꯞ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯃꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯁꯣꯝꯗ ꯍꯌꯦꯡ ꯆꯠꯀꯗꯕꯒꯤ ꯐꯤꯔꯣꯜ ꯊꯣꯛꯂꯤ ꯐꯤꯔꯣꯜ ꯈꯨꯌꯥꯝꯁꯤꯗꯤ ꯍꯣꯏꯗ ꯄꯨꯔꯒꯦ ꯂꯩꯗꯤ ꯂꯩꯅꯤꯡꯗꯕꯅꯦꯕ ꯑꯩ ꯃꯣꯏ ꯏꯝꯐꯥꯜꯗꯣ ꯑꯃꯔꯣꯝꯗꯅ ꯔꯥꯀꯦꯁ ꯋꯥꯈꯜ ꯈꯜꯂꯤ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯉꯥꯎꯔꯛꯏꯗꯤ ꯐꯖꯅ ꯃꯉꯣꯟꯗ ꯃꯃꯤꯡꯗꯨꯗ ꯈꯪꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯁꯦ ꯄꯥꯔꯤꯁꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯁꯃꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯃꯪꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯉꯥꯎꯍꯜꯂꯤꯁꯦ ꯁꯃꯤꯇꯥꯅ ꯁꯤꯕꯨ ꯑꯩꯅꯔꯣ ꯃꯪꯂꯝꯕ ꯃꯃꯪ ꯑꯗꯨ ꯃꯃꯥꯅ ꯆꯥꯛ ꯆꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ ꯄꯥꯔꯤꯒꯤ ꯀꯥꯗꯨ ꯏꯕꯦꯝꯃꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯔꯁꯤ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯇꯥꯔꯤ ꯂꯥꯛꯑꯒꯦ ꯑꯁ ꯃꯪꯁꯤꯁꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯏꯃꯥ ꯅꯪꯁꯤꯗꯤꯀꯣ ꯄꯥꯔꯤꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦ ꯆꯥꯛꯁꯦ ꯆꯥꯔꯁꯤꯁꯦ ꯑꯁ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯆꯥꯁꯜꯂꯨꯁꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯁ ꯍꯣꯏ ꯏꯃꯥ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯀꯩ ꯍꯥꯞꯄꯛꯎꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯁꯤ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯍꯣꯏ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯣꯏꯕ ꯏꯃꯥ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯏꯃꯥꯁꯤꯗꯤ
ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯤꯡꯕ ꯁꯥꯇ꯭ꯔ ꯈꯥꯒꯦꯝꯕ ꯂꯤꯡꯖꯦꯜꯕꯨ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯗꯒꯤ ꯍꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯈꯥꯒꯦꯝꯕꯒꯤ ꯃꯇꯧꯕꯨ ꯍꯩꯅꯗꯦ, ꯑꯗꯨꯕꯨ ꯈꯥꯒꯦꯝꯕꯗꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯃꯃꯤꯠ ꯉꯥꯎꯕꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯀꯣꯂꯦꯖꯇꯨꯗ ꯂꯥꯛꯄ ꯑꯅꯧꯕ ꯅꯨꯄꯤꯈꯩ ꯃꯥꯅ ꯍꯦꯛ ꯂꯨꯝꯃꯤ, ꯅꯨꯄꯤꯁꯤꯡꯁꯨ ꯃꯥꯕꯨ ꯎꯕꯗ ꯀꯤꯅꯔꯝꯃꯤ꯫ ꯈꯥꯒꯦꯝꯕꯗꯨ ꯃꯃꯥꯟꯅꯕ ꯁꯤꯇꯜꯒ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗꯨꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯁꯤꯇꯜꯅ, "ꯚꯥꯏ, ꯅꯪꯗꯤ ꯀꯗꯔꯁꯨ ꯌꯥꯝ ꯍꯩ꯫ ꯉꯁꯥꯏ ꯋꯥꯔꯗꯦꯟꯗ ꯅꯪꯅ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏ ꯍꯥꯏꯖꯤꯟꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦꯕ." ꯈꯥꯒꯦꯝꯕꯅ, "ꯈꯔ ꯇꯧꯔꯛꯀꯅꯤꯕꯣ꯫ ꯑꯗꯣ ꯚꯥꯏ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯚꯥꯏ, ꯂꯤꯡꯖꯦꯜꯗꯣ ꯑꯩ ꯄꯥꯝꯃꯦ." "ꯏꯁ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗꯣ ꯁꯥꯒꯠꯈꯤꯅꯨꯀꯣ ꯅꯪꯕꯣ, ꯋꯥꯊꯤ ꯇꯧꯔꯅꯨꯀꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦ." ꯈꯥꯒꯦꯝꯕꯅ, "ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩ ꯃꯥ ꯂꯧꯗꯕ ꯌꯥꯗꯕꯅꯦ ꯚꯥꯏ꯫ ꯍꯌꯦꯡ ꯍꯥꯏꯔꯁꯤꯁꯦ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯀꯦꯟꯇꯤꯟꯗ." "ꯍꯣꯏ ꯚꯥꯏ." ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯁꯤꯇꯜ ꯀꯦꯟꯇꯤꯟ ꯇꯥꯅ ꯆꯥꯛ ꯆꯥꯕ ꯆꯠꯈ꯭ꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯃꯥꯟꯅꯕꯤ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ, "ꯚꯥꯏ, ꯅꯪ ꯆꯥꯛ ꯆꯥꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯚꯥꯏ, ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯣ?" "ꯚꯥꯏ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯉꯝꯗꯦ. ꯑꯩꯒꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ 50 ꯄꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ. ꯅꯪ ꯑꯦꯂꯤꯁ ꯍꯣꯏꯒ ꯆꯠꯃꯤꯟꯅꯔꯣꯕ ꯉꯁꯤꯗꯤ." ꯁꯅꯥꯔꯩꯅ, "ꯍꯣꯏ ꯚꯥꯏ, ꯅꯪ ꯄꯣꯊꯥꯔꯝꯃꯣ ꯑꯗꯨꯗꯤ ꯐꯖꯅ. ꯑꯆꯥꯄꯣꯠꯇꯣ ꯑꯩꯉꯣꯟꯗꯩ ꯑꯣꯏꯅ ꯂꯩꯕꯤꯔꯛꯂꯒꯦ." "ꯚꯥꯏ, ꯄꯩꯁꯥꯗꯣ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯤꯔꯒꯦ." "ꯏꯁ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩꯁꯦ ꯑꯇꯣꯞꯄꯔꯣ?" "ꯑꯇꯣꯞꯄꯔꯕ?" "ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ ꯅꯣꯏ ꯃꯌꯥꯝ ꯀꯣ." "ꯍꯣꯏ ꯍꯣꯏ." ꯂꯤꯡꯖꯦꯜ ꯆꯥꯛ ꯆꯥꯕ ꯆꯠꯇ꯭ꯔꯤ, ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯦꯂꯤꯁ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯦꯟꯇꯤꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯒꯦꯝꯕꯗꯤ ꯁꯣꯝꯗ ꯂꯤꯡꯖꯦꯜ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯈꯥꯒꯦꯝꯕꯅ, ꯃꯥ ꯂꯥꯛꯂꯗꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯁꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯦꯂꯤꯁ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯂꯥꯛꯂꯤ ꯆꯥꯛ ꯆꯥꯕ꯫ ꯈꯥꯒꯦꯝꯕꯗꯤ ꯂꯤꯡꯖꯦꯜ ꯂꯥꯛꯇꯕꯗꯨꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯁꯅꯥꯔꯩ ꯍꯣꯏꯔꯣꯝꯗ꯫ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯁꯤꯇꯜꯅ ꯁꯅꯥꯔꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯁꯅꯥꯔꯩ, ꯅꯣꯏ ꯂꯥꯛꯏꯔꯣ ꯆꯥꯛ ꯆꯥꯕ?" ꯁꯅꯥꯔꯩꯗꯤ ꯈꯥꯒꯦꯝꯕꯒꯤ ꯃꯇꯧꯗꯨ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯣꯛꯂꯤ, ꯑꯗꯨꯕꯨ ꯁꯤꯇꯜꯅ ꯀꯧꯔꯛꯄꯗꯨꯗ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯕꯒꯨꯝ ꯈꯨꯝꯂꯛꯏ ꯇꯞꯅ꯫ "ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯔꯕ?" "ꯍꯣꯏ, ꯆꯥꯔꯦ ꯚꯥꯏ. ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ." ꯁꯅꯥꯔꯩꯅ, "ꯐꯔꯦ ꯐꯔꯦ." ꯁꯤꯇꯜꯅ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯥꯒꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯁꯦ ꯍꯥꯏꯔꯛꯏ꯫ "ꯚꯥꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯈꯥꯒꯦꯝꯕꯗꯨ ꯁꯤꯇꯜꯅ ꯆꯠꯂꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯤꯡꯖꯦꯜꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯈꯥꯒꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯚꯥꯏ, ꯂꯤꯡꯖꯦꯜꯗꯤ ꯂꯥꯛꯇ꯭ꯔꯣ ꯀꯩꯅꯣ?" "ꯑꯁ, ꯌꯥꯔꯦ ꯚꯥꯏ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯗꯨꯏ ꯋꯥꯗꯣ, ꯂꯥꯛꯑꯣ. ꯋꯥꯔꯗꯦꯟꯅ ꯑꯃꯨꯛ ꯆꯩꯔꯅꯤ ꯍꯣꯔꯦꯟ." ꯁꯤꯇꯜꯅ ꯈꯥꯒꯦꯝꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯍꯣꯁꯇꯦꯜ ꯇꯝꯅ꯫ ꯃꯕꯥꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯔꯩ ꯍꯣꯏꯁꯨ ꯂꯥꯏꯟ ꯂꯦꯡꯈ꯭ꯔꯦ ꯆꯥꯛꯀꯤ꯫ ꯑꯦꯂꯤꯁꯅ, "ꯀꯔꯤꯔ ꯁꯤꯗꯤ? ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯤ ꯈꯨꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯚꯥꯏ." ꯁꯅꯥꯔꯩꯅ, "ꯑꯗꯨꯅꯦ, ꯌꯥꯝꯃꯟꯈ꯭ꯔꯦꯃꯦ." ꯁꯃꯤꯇꯥꯗꯤ ꯁꯣꯝꯗ ꯐꯤꯔꯣꯜ ꯄꯨꯒꯗꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯃꯥꯒ ꯀꯞꯃꯤꯟꯅꯔꯤ꯫ "ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯂꯒꯦ. ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯂꯒꯦꯀꯣ ꯏꯃꯥ." ꯔꯤꯇꯨꯅ, "ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ?" ꯁꯃꯤꯇꯥꯅ, "ꯁꯦ ꯏꯃꯥ, ꯀꯞꯀꯅꯨꯁꯦ. ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ. ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯆꯥ ꯑꯩꯅ ꯇꯥꯍꯜꯂꯣꯏꯁꯦ. ꯅꯆꯥ ꯑꯩꯅ ꯍꯌꯦꯡ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯅꯣꯡꯃꯗꯤ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯏꯃꯥ." ꯁꯃꯤꯇꯥꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯔꯤꯇꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯔꯤꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ, "ꯐꯔꯦꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯑꯗꯨꯗꯤ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯃꯤꯇꯥ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯀꯝꯗꯧꯔꯤ? ꯂꯩꯅꯥꯁꯨ ꯁꯣꯝꯗ ꯆꯥꯛ ꯍꯨꯛꯅ ꯍꯨꯛꯅ ꯃꯄꯤꯔꯥ ꯁꯤꯟꯊꯔꯛꯏ꯫ "ꯏꯃꯥ, ꯍꯌꯦꯡꯗꯩꯗꯤ ꯑꯣꯏꯅꯖꯕ ꯐꯪꯉꯔꯣꯏꯀꯣ ꯅꯆꯥ ꯑꯩꯅ, ꯀꯣ ꯏꯃꯥ." ꯏꯟꯗꯨꯅ, "ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯆꯥꯛ ꯆꯥꯅ ꯆꯥꯅ ꯀꯞꯈꯤꯕꯗꯣ." "ꯏꯃꯥ, ꯑꯩ ꯂꯩꯗꯤ ꯂꯩꯅꯤꯡꯗꯕꯅꯤ ꯃꯣꯏ ꯏꯝꯐꯥꯜꯗ." "ꯑꯗꯣ ꯐꯔꯦ, ꯑꯩ ꯀꯞꯄꯔꯣꯏ ꯏꯃꯥ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯜꯂꯒꯦ ꯏꯃꯥ." ꯏꯟꯗꯨ ꯑꯃꯗꯤ ꯃꯅꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯆꯥꯛꯁꯦ ꯏꯃꯥ ꯏꯟꯕꯤꯔꯒꯦꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯃꯤꯇꯥꯅ,
ꯚꯥꯏ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪꯁꯦ ꯊꯥꯗꯣꯛꯂꯅꯤꯀꯣ ꯅꯨꯡꯁꯤꯗ꯭ꯔ ꯚꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯉꯟꯇꯥꯅ ꯆꯠꯇꯣꯏꯅꯤꯅ ꯍꯣꯏ ꯚꯥꯏ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯂꯩꯅꯥ ꯑꯃꯗꯤ ꯁꯃꯤꯇꯥ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯤꯡꯖꯦꯜꯗꯤ ꯍꯣꯁꯇꯦꯜꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯅ ꯉꯁꯥꯏ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯏꯍꯤꯡꯗꯕꯅ ꯂꯣꯏꯔꯛꯏꯗꯤ ꯃꯁꯛꯇꯨꯒ ꯑꯩꯅ ꯏꯍꯦꯟ ꯍꯦꯜꯂꯤꯁꯤꯕꯨ ꯁꯅꯥꯔꯩꯅ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜꯗꯨ ꯊꯨꯒꯥꯏꯔꯛꯏ ꯚꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯚꯥꯏ ꯑꯣꯍꯣ ꯅꯪꯅ ꯉꯁꯥꯏ ꯁꯥꯎꯕꯗꯣ ꯐꯔꯕꯣ ꯍꯥꯏꯕ ꯃꯊꯥ ꯁꯥꯃꯟꯗꯅ ꯀꯣꯛ ꯉꯥꯎꯔꯤꯀꯣ ꯑꯩ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯑꯝꯇ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯀꯩꯝ ꯈꯟꯖꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯑꯩꯁꯤꯀꯣ ꯍꯌꯦꯡꯁꯨ ꯂꯩꯔꯤꯁꯤꯗꯤ ꯚꯥꯏ ꯂꯤꯡꯖꯦꯜꯅ ꯑꯁ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯔꯥꯀꯦꯁꯄꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯦ ꯍꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯣ ꯍꯥꯏꯕ ꯍꯣꯏ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦꯍꯦ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯅꯊꯃꯣꯏꯒꯥꯗꯣ ꯂꯣꯏ ꯅꯧꯔꯝꯃꯅꯤꯕ ꯂꯤꯡꯖꯦꯜꯅ ꯏꯁ ꯅꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯕꯣ ꯑꯩ ꯂꯤꯡꯖꯦꯜꯅꯤ ꯂꯤꯡꯖꯦꯜ ꯑꯩ ꯍꯌꯦꯡ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯣꯡꯉꯥꯜꯂꯒ ꯂꯩꯅꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯀꯥꯖꯜ ꯁꯪꯂꯤ ꯃꯁꯀꯔꯥ ꯑꯃꯒ ꯄꯥꯇꯛꯅ ꯌꯦꯛꯂꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯄꯥ ꯑꯅꯤꯗꯨꯗ ꯄꯤꯁꯨꯝ ꯑꯗꯨꯁꯨ ꯐꯖꯅ ꯂꯩ ꯍꯥꯞꯂꯤ ꯏꯟꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯁꯃꯤꯇꯥ ꯍꯧꯕ ꯂꯥꯛꯂꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯩꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯃꯥ ꯂꯣꯏꯗꯧꯔꯦ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯒꯥꯔꯤꯗ ꯍꯥꯞꯂꯗꯨꯅ ꯂꯩꯅꯥꯒꯤ ꯃꯄꯥꯃꯅꯤꯅ ꯍꯣꯁꯇꯦꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯁꯃꯤꯇꯥꯒ ꯂꯩꯅꯥꯒ ꯆꯪꯉꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯄ꯭ꯔꯦꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯁꯃꯤꯇꯥ ꯅꯣꯏ ꯌꯧꯔꯛꯑꯕꯣ ꯍꯣꯏꯗ ꯄ꯭ꯔꯦꯝ ꯌꯧꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯣꯏꯗ ꯄ꯭ꯔꯦꯝ ꯑꯩꯈꯣꯏꯗꯤ ꯀꯣꯂꯦꯖ ꯀꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯅꯣꯏ ꯋꯥꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯀꯥꯔꯣ ꯊꯝꯃꯦꯀꯣ ꯐꯖꯅ ꯂꯩꯔꯣꯀꯣ ꯍꯣꯏꯗ ꯄ꯭ꯔꯦꯝ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯅꯥ ꯀꯥ ꯂꯣꯏꯁꯤꯜꯂꯤ ꯔꯥꯀꯦꯁ ꯍꯣꯏꯁꯨ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯝꯕꯤ ꯊꯣꯛꯄꯅꯤꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯎꯔꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯩꯅꯥ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯔꯥꯀꯦꯁꯅ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯐꯖꯕꯤꯗꯨꯅꯤꯅꯦ ꯚꯥꯏ ꯃꯌꯥꯒ ꯄꯣꯕꯤ ꯔꯥꯁꯤ ꯂꯩꯕꯤꯗꯣ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯎꯍꯜꯂꯦ ꯃꯥꯅ ꯂꯥꯏꯔꯦꯝꯕꯤꯒ ꯑꯣꯏꯖꯥꯠꯂꯣ ꯄꯥꯔꯤꯅ ꯀꯗꯥꯏꯅꯣ ꯚꯥꯏ ꯔꯥꯀꯦꯁꯅ ꯃꯈꯨꯠ ꯊꯤꯟꯕꯒ ꯂꯩꯅꯥꯗꯨ ꯊꯣꯡꯅꯥꯎ ꯊꯤꯟꯖꯤꯜꯂꯝꯃꯤ ꯄꯥꯔꯤꯅ ꯀꯗꯥꯏꯅꯣ ꯚꯥꯏ ꯎꯗꯦꯅꯦ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯗꯣꯔꯕꯣ ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯅꯇꯩꯃ ꯑꯣꯏꯗꯣꯏꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯔꯅꯨ ꯄꯥꯔꯤꯅ ꯏꯁ ꯍꯣ ꯎꯁꯨ ꯎꯗꯅ ꯂꯥꯏ ꯎꯅꯔꯕꯣ ꯚꯥꯏꯅ ꯌꯥꯔꯦ ꯅꯪ ꯀꯣꯂꯦꯖ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤ ꯀꯣꯂꯦꯖ ꯆꯠꯈꯤꯔꯝꯃꯤ ꯃꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯅꯥ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯩ ꯍꯧꯔꯦꯗꯣ ꯃꯣꯏ ꯏꯝꯐꯥꯜꯁꯦ ꯃꯣꯏ ꯏꯝꯐꯥꯜꯁꯤꯗꯀꯣ ꯂꯥꯛꯂꯗꯤꯕ ꯄꯛꯇꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯕ ꯖꯥꯠꯅꯤ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖꯅꯤ ꯈꯪꯅꯤ ꯀꯣꯂꯦꯖꯀ ꯑꯝ ꯆꯠꯂꯣꯏ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦꯕ ꯁꯃꯤꯇꯥꯅ ꯂꯩꯅꯥꯕꯨ ꯂꯛꯅꯔꯛꯏ ꯍꯣꯏ ꯀꯩ ꯈꯜꯂꯤꯅꯣ ꯄꯨꯛ ꯐꯠꯇꯕꯤ ꯅꯇꯣꯝꯇ ꯂꯥꯛꯑꯣ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯁꯟꯃꯤꯟꯅꯁꯦ ꯂꯩꯅꯥꯅ ꯈꯪꯉꯤꯍꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯍꯣꯏ ꯂꯥꯛꯑꯦ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯀꯟꯅ ꯀꯦꯔꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯏꯔꯕꯣ ꯚꯥꯏ ꯅꯪꯕꯣ ꯂꯤꯡꯖꯦꯜꯅ ꯂꯣꯏꯔꯦ ꯚꯥꯏ ꯁꯤ ꯐꯅꯦꯛꯁꯦ ꯁꯦꯠꯄꯗ ꯄꯣꯁ ꯇꯧ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯚꯥꯏ ꯍꯣ ꯅꯪꯒꯤ ꯈꯨꯠꯁꯦꯠꯇꯨꯅꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯍꯩꯕꯅꯤꯅꯀꯣ ꯑꯩ ꯀꯣꯂꯦꯖꯀ ꯑꯝ ꯆꯠꯂꯔꯣꯏ ꯅꯪ ꯍꯦꯛ ꯆꯠꯂꯣ ꯂꯤꯡꯖꯦꯜꯗꯨ ꯃꯃꯥꯏ ꯄꯩꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯅꯥꯔꯩꯅ ꯊꯦꯝꯃꯛꯏ ꯚꯥꯏ ꯁꯥꯎꯔꯤꯔꯣ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯩ ꯂꯥꯟꯖꯔꯦ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤꯕꯤ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯍꯣꯁꯇꯦꯜꯗꯨꯗꯩ ꯊꯣꯛꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯑꯃꯅ ꯂꯤꯡꯖꯦꯜꯕꯨ ꯂꯛꯅꯔꯛꯏ ꯍꯣꯏ ꯐꯖꯩꯀꯣ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯣꯗꯅ ꯂꯤꯡꯖꯦꯜ
ꯇꯥꯔꯤꯕ ꯋꯥꯍꯩꯗꯨ ꯀꯩꯝꯇ ꯑꯣꯠꯁꯤꯟꯅꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯁꯃꯤꯇꯥ ꯑꯃꯗꯤ ꯂꯩꯅꯥ ꯀꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯀꯣꯂꯦꯖ ꯍꯦꯛ ꯌꯧꯕꯒ ꯂꯤꯡꯖꯦꯜ ꯀꯞꯄ ꯍꯧꯔꯛꯏ ꯂꯤꯡꯖꯦꯜꯅ ꯚꯥꯏ ꯑꯩ ꯀꯣꯂꯦꯖꯇ ꯇꯝꯕ ꯇꯣꯛꯂꯒꯦ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯁꯦꯃꯤꯁꯇꯔ 2 ꯉꯥꯏꯔꯤ ꯂꯣꯏꯗꯧꯕ ꯇꯟꯖꯥꯗꯨꯗ ꯔꯥꯀꯦꯁ ꯍꯣꯏꯁꯨ ꯆꯪꯉꯛꯏ ꯔꯥꯀꯦꯁꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯁꯅꯥꯔꯩꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯄꯥꯔꯤꯅ ꯑꯃꯨꯛ ꯑꯣ ꯌꯥꯝ ꯉꯜꯂꯤꯅ ꯉꯁꯤꯗꯤ ꯑꯅꯤꯁꯦ ꯂꯤꯡꯖꯦꯜꯅ ꯉꯜꯂꯦ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯐꯨꯅꯤꯡꯉꯤꯗ ꯑꯣꯖꯥ ꯂꯥꯛꯑꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯔꯥꯀꯦꯁꯅ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯈꯤꯕꯗꯨ ꯂꯤꯡꯖꯦꯜꯗꯤ ꯃꯤꯠ ꯀꯨꯞꯄ ꯂꯩꯇꯅ ꯌꯦꯡꯖꯔꯤ ꯂꯤꯡꯖꯦꯜꯅ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯃꯊꯪ ꯀꯦꯟꯁꯦꯜ ꯂꯩꯕꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯔꯥꯀꯦꯁ ꯍꯣꯏꯁꯨ ꯃꯌꯨꯝ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯁꯅꯥꯔꯩꯅ ꯃꯔꯛ ꯊꯠꯂꯛꯏ